ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯔꯤꯌꯦꯜ ꯋꯥꯔꯤ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯏꯅꯥꯎ ꯑꯃꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯏꯅꯥꯎ ꯑꯁꯤꯅ ꯉꯔꯥꯡ ꯃꯁꯥꯁꯦ ꯕꯣꯔꯗꯤꯡꯗ ꯆꯪꯒꯗꯣꯔꯦ꯫ ꯋꯥꯔꯤꯁꯦ ꯃꯥꯅ ꯕꯣꯔꯗꯤꯡꯗ ꯆꯪꯗ꯭ꯔꯤꯉꯩ ꯃꯃꯥꯒ ꯇꯥꯃꯤꯟꯅꯖꯒꯦ, ꯋꯥꯔꯤ ꯍꯥꯞꯄꯤꯔꯛꯇ꯭ꯔꯦ ꯀꯥꯎꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄꯗꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯈꯔ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯆꯔꯒ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯆꯩꯔꯥꯎꯕ ꯀꯧꯖꯩ꯫ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 9 ꯇꯝꯖꯔꯤ꯫ ꯑꯗꯨꯒ ꯋꯥꯔꯤꯁꯤꯅ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯂꯤꯕꯤꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯃꯃꯥꯅ ꯆꯍꯤ ꯅꯧꯔꯤꯉꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯥ ꯃꯁꯥꯃꯛꯅ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯣꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯃꯉꯥꯎ ꯊꯤꯔꯝꯃꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯌꯨꯝꯗ ꯑꯣꯠꯄ ꯅꯩꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯌꯥꯝꯅ ꯋꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯦ ꯅꯨꯄꯤ ꯊꯤꯔꯒ ꯈꯔ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯔꯝꯃꯤ꯫ ꯃꯗꯨꯁꯨ ꯀꯌꯥ ꯀꯥꯟꯅꯕ ꯑꯣꯏꯈꯤꯗꯦ꯫ ꯌꯨ ꯊꯛꯆꯤꯟ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯑꯣꯠꯄ ꯅꯩꯕ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤꯗꯨꯁꯨ ꯂꯩꯃꯤꯟꯅꯔꯛꯄꯗ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯈꯥꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯈꯥꯏꯅꯗꯨꯅ ꯃꯄꯥꯝꯗ ꯑꯃꯨꯛ ꯆꯠꯈꯤ꯫ ꯃꯥꯅ ꯑꯍꯥꯟꯕ ꯂꯧꯔꯝꯕ ꯅꯨꯄꯤꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯂꯧꯔꯝꯃꯤ꯫ ꯃꯤ ꯐꯠꯇꯕꯅꯤꯅ ꯃꯥꯅ ꯄꯨꯟꯕ ꯁꯪꯒꯁꯤꯡ ꯑꯁꯤꯁꯨ ꯑꯐꯕ ꯁꯪꯒ ꯑꯃꯠꯇ ꯄꯨꯜꯂꯝꯗꯦ꯫ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯅꯨꯄꯥꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯌꯨ ꯊꯛꯃꯤꯟꯅꯕꯗ ꯉꯥꯎꯈꯠꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟ ꯐꯨꯅꯕꯗ ꯄꯥꯟꯐꯝ ꯆꯥꯗꯕꯗ ꯄꯥꯟꯕꯗꯒꯤ ꯈꯨꯗꯛꯇ ꯂꯩꯈꯤꯗꯦ꯫ ꯅꯨꯄꯥꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯃꯨꯡꯗꯣ ꯁꯣꯔꯥ ꯁꯣꯟꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯈꯔ ꯑꯗꯨꯝ ꯇꯝꯅꯕ ꯍꯧꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯗꯨꯗꯁꯨ ꯁꯣꯔꯥ ꯁꯣꯟꯗ꯭ꯔꯤ ꯐꯥꯎ ꯑꯍꯤꯡ ꯈꯔ ꯂꯦꯛꯄꯤꯌꯨ ꯍꯥꯏꯖꯔꯨꯕꯗ ꯃꯤ ꯐꯠꯂꯝꯗꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯏꯃꯨꯡ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯄꯤꯌꯨ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯏꯃꯨꯡꯗꯨꯅ ꯑꯍꯤꯡ ꯂꯦꯛꯄꯤꯅꯕ ꯃꯔꯤ ꯃꯇꯥ ꯁꯨꯝ ꯊꯤꯔꯛꯄꯗ ꯑꯩꯈꯣꯏ ꯏꯃꯥꯗ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯕꯣꯛꯅ ꯏꯃꯥꯗ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯈꯔ ꯂꯦꯛꯄꯤꯔꯨꯁꯨ ꯍꯥꯏꯗꯅ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯗꯤ ꯑꯍꯥꯟꯕꯗ ꯇꯜꯂꯤ ꯍꯥꯏꯗꯅ ꯈꯨꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯕꯣꯛꯅ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯩ, ꯅꯪ ꯃꯇꯝ ꯈꯔ ꯂꯩꯕꯤꯔꯨꯁꯨ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯑꯝꯃꯤ꯫ ꯏꯃꯥꯅ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯉꯛꯄꯗ ꯏꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯗꯤ ꯑꯗꯨꯝꯅ ꯇꯝꯅꯔꯝꯒꯅꯤ ꯈꯪꯗꯕꯅꯤꯅ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅ ꯌꯨꯝ ꯑꯗꯨꯗ ꯑꯍꯥꯟꯕ ꯑꯍꯤꯡ ꯂꯦꯛꯀꯗꯕ ꯅꯨꯃꯤꯠꯇꯨ ꯌꯨꯝ ꯑꯗꯨ ꯊꯥꯏꯅꯒꯤ ꯊꯥꯡꯃꯩ ꯄꯨꯗꯣꯟꯁꯤ ꯏꯃꯨꯡꯗꯨꯃ ꯁꯤꯟ ꯊꯨꯡꯅ ꯊꯥꯜꯂꯝꯃꯤ ꯍꯥꯏ꯫ ꯃꯗꯨꯗ ꯏꯃꯥꯅ ꯅꯦꯅꯦ ꯀꯩꯒꯤꯅꯣ ꯇꯨꯝꯃꯝꯗꯥꯏꯁꯤꯗ ꯃꯩ ꯑꯁꯨꯛ ꯌꯥꯝꯕ ꯊꯥꯜꯂꯒ ꯇꯨꯝꯗꯣꯔꯤꯕꯗꯤ ꯍꯪꯉꯨꯕꯗ ꯅꯦꯅꯦꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯍꯣꯔꯦꯟ ꯏꯃꯨꯡꯗ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯌꯥꯝꯅ ꯁꯤꯠꯆꯜꯂꯛꯏ, ꯃꯗꯨꯗ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯗꯕꯅꯤ, ꯂꯥꯛꯑꯣ ꯇꯨꯝꯃꯨꯔꯁꯦ ꯍꯥꯏꯗꯅ ꯏꯃꯥꯒ ꯑꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯇꯨꯝꯃꯤꯟꯅꯔꯝꯃꯤ꯫ ꯇꯨꯝꯊꯕ ꯍꯦꯛ ꯍꯧꯔꯛꯄꯗꯗꯤ ꯏꯃꯥꯁꯦ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯃꯩꯒ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯊꯥꯟꯕꯗꯨꯗ ꯏꯃꯥꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯏꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯉꯁꯥꯏ ꯊꯥꯜꯂꯝꯕ ꯃꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯨꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯁꯨ ꯃꯁꯥꯗ ꯈꯔ ꯑꯀꯤꯕ ꯄꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯕ ꯀꯥ ꯑꯃꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯁꯨꯠ ꯆꯤꯡꯉꯒ ꯀꯞꯄꯛꯄ ꯃꯈꯣꯟꯁꯤ ꯏꯃꯥꯅ ꯇꯥꯕ ꯐꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯒꯤ ꯋꯥꯈꯜꯗ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯑꯁꯨꯛ ꯊꯦꯡꯉꯕ ꯑꯍꯤꯡ ꯑꯁꯤꯗꯕꯨ ꯅꯨꯄꯥ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯔꯤꯁꯤꯕꯣ? ꯏꯃꯨꯡ ꯑꯁꯤ ꯃꯩꯁꯨ ꯂꯣꯏꯅ ꯃꯝꯃꯤ, ꯃꯩ ꯑꯃꯠꯇ ꯊꯥꯜꯂꯒꯗꯤ ꯐꯒꯗꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯁꯨꯝ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯏꯃꯥꯒ ꯇꯨꯃꯤꯟꯅꯕ ꯅꯦꯅꯦꯗꯨꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯥ ꯅꯪ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯏꯃꯥꯅ ꯅꯦꯅꯦ ꯅꯪ ꯇꯨꯝꯗ꯭ꯔꯤꯕꯣ? ꯑꯗꯨ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯑꯍꯤꯡꯗ ꯏꯃꯨꯡꯗ ꯀꯞꯄꯤꯁꯤ ꯍꯪꯉꯝꯃꯤ꯫ ꯅꯦꯅꯦꯗꯨꯅ ꯑꯃꯨꯛ ꯀꯅꯥꯁꯨ ꯅꯠꯇꯦꯁꯦ ꯅꯈꯣꯏ ꯄꯨꯄꯨ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨ ꯅꯪ ꯇꯨꯝꯅꯕ ꯇꯧꯔꯣ ꯀꯔꯤꯁꯨ ꯀꯤꯔꯨꯅꯨ, ꯑꯩꯁꯨ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯗꯨ ꯅꯦꯅꯦ ꯉꯁꯥꯏ ꯊꯥꯟꯈꯤꯕ ꯊꯥꯡꯃꯩ ꯄꯨꯗꯣꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯕ ꯃꯥꯜꯂꯤ, ꯃꯩ ꯃꯝꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯩ, ꯃꯩ ꯑꯃꯠꯇ ꯊꯥꯜꯂꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯦꯅꯦꯅ ꯑꯃꯨꯛ ꯏꯆꯟ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯍꯧꯒꯠꯂꯒꯨꯝꯁꯤ, ꯑꯗꯨꯝ ꯇꯨꯝꯁꯜꯂꯁꯤ ꯍꯧꯖꯤꯛ ꯄꯨꯡꯁꯨ ꯊꯦꯡꯉꯝꯃꯅꯤ, ꯑꯗꯨꯅ ꯅꯪꯁꯨ ꯑꯗꯨꯝ ꯇꯨꯝꯃꯣ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯁꯨ ꯇꯨꯝꯕ ꯌꯥꯗꯦ ꯀꯤꯅ ꯐꯃꯨꯡ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯆꯔꯛ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯥꯡꯃꯩ ꯄꯨꯗꯣꯟ ꯑꯃ ꯃꯁꯥ ꯃꯇꯣꯝꯗ ꯉꯥꯜꯂꯛꯏ꯫ ꯃꯗꯨꯗ ꯏꯃꯥꯁꯨ ꯃꯁꯥꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯩ ꯉꯥꯜꯂꯛꯏꯕ ꯑꯗꯣꯝꯗ ꯌꯦꯡꯉꯨꯕꯗ ꯃꯤ ꯑꯃ ꯒꯣꯡ ꯆꯦꯟꯈꯤꯕ ꯑꯃ ꯏꯃꯥꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯩ ꯑꯗꯨꯁꯨ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯃꯁꯥ ꯃꯇꯣꯝꯗ ꯃꯨꯠꯈꯤ꯫ ꯃꯇꯧ ꯀꯌꯥꯗꯨꯗ ꯏꯃꯥꯁꯨ ꯀꯤꯕꯗꯒꯤ ꯑꯃꯨꯛ ꯍꯤꯞꯊꯗꯨꯅ ꯑꯗꯨꯝ ꯇꯨꯝꯁꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯃꯥꯁꯨ ꯌꯨꯝꯗ ꯌꯥꯝꯅ ꯍꯟꯅꯤꯡꯉꯝꯃꯤ꯫
Adubu upai leitabnina matam kharadi makha tana imung aduda leithaba tarammi. Yum aduda leiba ahal pupududa su imana. Pupuna ngarang hingkapidu kaidawraki hangubada. Pupuda wa mata khumagdi hai. Imagi wapam aduda ingang munna targa leirammi. Kona imaga tuminaba nineduna imase thaba amagi hudaktuda kausalai hai. Imana su nineda nene pupura ne ngarang hingkapidu hangammi. Nenena muk oizarang bani ado nang aiga thaba khara tawminasi. Pupugi manakta sanguranu hairammi. Nini suba numiki numidang aduda su ngarangi dumaina thangmai pudon mayamsi adum imung sinthungna thangkalammi. Handakti imana thangmai pudon sing adu kamaina mutlizanu khangtoke haitana makoigi kada thalakadaba thangmai pudon du thenga phau tumdabi adum munna yengaga leirammi. Kona thangdadi ima su masado tumningakpa phaurakpadagi thangmai pudol aduda uiri mamituna tumamdaigi sum yengubada ikang khangaudana nungsidoi kaioi. Karigumba ama makoina tumiba kaduda sangaktuna mai ado masa matumda phatlauna mutki. Aduga makoina tumiba phamung kangdol adu gega amamba marak aduda kanna nomba haurakhi. Andakti ima su kizarakpadagi sise nene ai kire haidana kanna laurammi. Aduda imaga tuminariba nene du su hogalaktuna imada isan kaisu tawroisi. Karigino nangna ahingda kanna lauribadubu nene su leirisidi hairammi. Imana muk nene haujiwa yakpagi kada thanba thangmai pudon si nungsit oina karinoma sangaga muthat khare. Ado kangdon si so kanna nomei. Nene no yumse yamna tamnei ai kijai yumdai thinbiu hairammi. Aduda nene na isan hayeng oina thinbiragi. Ado ngasidi nang nene ga tummasi lao tumthanaba tawrasi haidana hipthaba haurakpada. Imung aduda kadomdagino khangdana nupa amana amu kapapa makhonse tarammi. Matam aduda pupuna magi kadagi asumna lauri hai. Mi phataba nangse hingingaidaswa akhoi wahallammi. Sirapho hojiksu amuk otpa leptri. Akhoi se nanga puna sakhrasiro haidana pupuna magi kadagi laurakpada. Makai khangdana kapama nupa amagi khonjiandu amuk sap lepki hai. Imitugi nongheng anbaga pupuna neneda sumna hairammi. Ibe mangang se mayumda thindok piruro. Masida leibado karisu hainararoi. Soraso kuisalaktrabani aduna angang se ngasi nakwai kananu tawraga mayumda thindok piruro hairammi. Pupuna adumna hairakpaduda nene su upai leitabadagi imagi nakta yamna nungaitana sangaga sumna hairammi. Isa ngasi yumda thinbiragi ado sak charga hallo. Sa hek tokpuga dada thilalagi ibani sak thongturasi lao hairammi. Mataw sumna numito nenega imaga mabani sak thongminaraga dada mana ima se yumda thinbinaba tawringai. Imabo hek popiba khoi abok adu mahairagi. Abok che yum aduda laammi. Abok lakpaduda mayam su yamna harauksarammi. Abok na imada su ibe manangdi karaida saturibano na philo silamituna hangai. Maduda imadi karisu khumde. Matam aduda yum aduda leiba pupuduna imada latana sanupi se mayumdang se thinbiragi tawbani. Masida leiba se iyai hainararoi hairammi. Imana mo kaigi madi yumda halaktoiba. Aina de sorat loide pau laheningaga. Ibe manang kaidawrage pupu hoi nene hoi dada hoi mayamga sida matam khara leimina yadro hairammi. Matam aduda ima se tumina leiwa mata ngangde. Nene do thoraga ima de indomsa isan se mayumda haninge hai hanjarasanu. Angang ni sida leibado mata laba oirini. Indomsa lakpa yamna phare. Korean hankibada indomsa ga dum hanminakiba yarani. Asumna nene na ima da hairammi. Maduda imana mo sumna kumme. Hanminaro suna khoigi mi wali lejate haibaduda sorat poksida lege laabani. Kasu tawroida su laabani na masu nungai jarani. Ibani puna sorat loidir poksida leidadabani haidana abok na hairakhi. Aboki wapa maduda nene duna imada haipetang yengaga nene na mo sumna hairei. Isa na khoi imana hairi se nangbu yarabo. Akhoi di nang singa se thinbirage tawbani. Ado no imana yadrene. Puna sorat loidir pau leirani hairammi. Maduda ima su wamata khumde tumina leirammi. Madudagi ima su makhatana sorat loidir pau yum maduda leiba tarammi. Kona ngahaki matung kamada abong na ima bu kausalammi. Aduga ima da abong na sumna hairammi. Ibe makarigino nang yumda haningi badi. Akhoi se akhoi gadi yamna naknaba marini. Aduna sorat loidir pau imaga leirasi hairammi. Maduda imana abok te ima ina yumda haningakpagi wanate. Ima so nga sidagi laydoy ni dana maduda loy na khangani.
ꯌꯨꯝꯁꯤ ꯌꯥꯝꯅ ꯇꯝꯅꯩ ꯑꯍꯤꯡ ꯈꯨꯗꯤꯡ ꯅꯨꯄꯥ ꯑꯃꯁꯨ ꯑꯗꯨꯝ ꯀꯞꯄꯤ ꯊꯥꯡꯃꯩ ꯄꯨꯗꯣꯟꯒꯁꯤ ꯃꯁꯥ ꯃꯇꯣꯝꯗ ꯍꯦꯛꯇ ꯃꯨꯜꯂꯤ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯅ ꯃꯈꯣꯏꯗ ꯍꯥꯏꯔꯤꯗꯣ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯑꯕꯣꯛꯅ ꯑꯃꯨꯛ ꯍꯥꯏ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯐꯠꯇꯦ ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏ ꯅꯪꯅ ꯀꯤꯔꯁꯨ ꯍꯣꯔꯦꯟꯗꯤ ꯏꯃꯥꯒ ꯇꯨꯝꯃꯁꯤ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯇꯝꯅꯩ ꯍꯥꯏꯕꯗꯣ ꯍꯥꯏꯒꯅꯨ ꯃꯗꯨ ꯐꯠꯇꯦ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯑꯕꯣꯛꯇ ꯏꯃꯥ ꯊꯥꯖꯗ꯭ꯔꯒ ꯍꯣꯔꯦꯟ ꯑꯍꯤꯡ ꯌꯦꯡꯉꯨ ꯅꯪ ꯑꯗꯨꯝ ꯈꯪꯉꯅꯤ ꯑꯗꯨ ꯐꯔꯦ ꯅꯪꯁꯨ ꯂꯥꯛꯑꯕꯅꯤꯅ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯛꯇꯤ ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤꯕꯅꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯀꯔꯤꯃꯠꯇ ꯈꯪꯉꯝꯗꯦ ꯑꯗꯨꯕꯨ ꯑꯕꯣꯛꯁꯨ ꯑꯍꯤꯡ ꯂꯦꯛꯀꯗꯕ ꯅꯨꯃꯤꯠꯇꯨꯗꯤ ꯏꯃꯥꯒ ꯑꯕꯣꯛꯀ ꯇꯨꯝꯅꯕ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯑꯒ ꯐꯝ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯦꯅꯦꯗꯨꯅ ꯄꯨꯗꯣꯟꯗꯣ ꯑꯃꯨꯛ ꯄꯔꯦꯡ ꯁꯥꯅ ꯊꯥꯜꯂꯛꯄꯗꯨꯗ ꯑꯕꯣꯛꯅꯁꯨ ꯉꯛꯇꯨꯅ ꯊꯣꯏꯕꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯕ ꯊꯥꯡꯃꯩ ꯄꯨꯗꯣꯟꯁꯤꯡ ꯑꯗꯨꯕꯨ ꯃꯗꯨꯕꯨ ꯊꯥꯡꯒꯠꯂꯤꯕꯗꯨꯕꯨ ꯀꯗꯥꯏꯗ ꯊꯥꯟꯒꯦ ꯍꯥꯏꯔꯤꯅꯣ ꯊꯥꯎꯗꯣꯝ ꯄꯥꯝꯃꯨꯏ ꯍꯥꯏꯔꯝꯃꯤ ꯅꯦꯅꯦꯗꯨꯅ ꯃꯣꯏ ꯏꯟꯗꯣꯝꯆꯥ ꯀꯩꯁꯨ ꯇꯧꯗꯦ ꯈꯔ ꯉꯥꯟꯅ ꯇꯨꯝꯁꯤ ꯇꯧꯕꯅꯤ ꯈꯨꯝꯃꯛꯏ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯃꯥꯅ ꯊꯥꯡꯃꯩ ꯄꯨꯗꯣꯟ ꯃꯌꯥꯝ ꯑꯃ ꯊꯥꯜꯂꯤꯕꯗꯨ ꯃꯗꯨ ꯂꯣꯏꯅ ꯈꯪꯉꯝꯃꯤ ꯃꯔꯝꯗꯤ ꯀꯤꯕꯒꯤꯅꯤ ꯍꯥꯏꯕꯁꯤ ꯃꯗꯨꯅ ꯏꯃꯥꯅ ꯑꯕꯣꯛꯇ ꯇꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯅꯦꯅꯦꯅ ꯃꯩ ꯃꯌꯥꯝ ꯑꯃ ꯊꯥꯜꯂꯤꯁꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯊꯦꯡꯉꯀꯥꯟ ꯃꯁꯥ ꯃꯇꯣꯝꯗ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯗꯕꯅꯤ ꯑꯁꯤ ꯊꯥꯜꯂꯤꯁꯦ ꯀꯩꯁꯨ ꯀꯥꯟꯅꯗꯕꯗ ꯊꯥꯜꯂꯤꯅꯤ ꯃꯥꯒꯤꯁꯤ ꯍꯥꯏꯔꯝꯃꯤ ꯑꯕꯣꯛꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯒꯨꯝ ꯃꯥꯏꯁꯤ ꯀꯤꯕꯗꯒꯤ ꯑꯣꯏꯗꯣꯔꯤꯕ ꯈꯪꯗꯦ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅꯕꯨ ꯊꯥꯟꯗꯣꯔꯤꯅꯤ ꯃꯥꯏꯁꯦ ꯐꯔꯦ ꯉꯁꯤꯗꯤ ꯅꯈꯣꯏꯅ ꯀꯤ ꯍꯥꯏꯔꯤꯗꯣ ꯍꯣꯔꯦꯟ ꯑꯊꯦꯡꯕꯗ ꯀꯔꯤ ꯇꯧꯔꯛꯀꯦꯗꯣ ꯏꯃꯥ ꯌꯦꯡꯉꯒꯦ ꯏꯃꯥꯗꯤ ꯉꯁꯤꯐꯥꯎ ꯀꯌꯥ ꯏꯁꯥꯗ ꯑꯀꯤꯕꯁꯦ ꯄꯣꯛꯂꯛꯇ꯭ꯔꯤ ꯑꯗꯣ ꯅꯪꯗꯤ ꯇꯨꯝꯃꯣ ꯏꯃꯥꯁꯨ ꯃꯈꯣꯏꯒꯤ ꯀꯩꯀꯩ ꯊꯕꯛ ꯂꯩꯔꯤ ꯃꯄꯥꯟꯗ ꯄꯣꯠꯆꯩ ꯀꯔꯤ ꯂꯩꯍꯧꯔꯤ ꯌꯦꯡꯉꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯑꯕꯣꯛꯇ ꯏꯃꯥ ꯅꯪ ꯊꯨꯔꯅꯨ ꯀꯤꯖꯗ꯭ꯔꯣ ꯑꯩ ꯏꯇꯣꯝꯗ ꯇꯨꯝꯍꯧꯕꯗꯨ ꯀꯤꯖꯩ ꯍꯥꯏꯔꯝꯃꯤ ꯑꯕꯣꯛꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯕꯦꯝꯃ ꯅꯪꯁꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯅꯇꯣꯝꯗ ꯅꯠꯇꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯅꯪ ꯇꯨꯝꯃꯝꯃꯣ ꯏꯃꯥ ꯃꯄꯥꯟꯗ ꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯑꯕꯣꯛꯇꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯕꯣꯛꯇꯣ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯛ ꯑꯗꯨꯒ ꯇꯨꯝꯃꯁꯦ ꯍꯥꯏꯗꯅ ꯐꯃꯨꯡꯗ ꯀꯥꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡꯗꯣ ꯃꯌꯥꯝ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯀꯤꯕꯗꯒꯤ ꯇꯨꯝꯃꯝꯗꯦ ꯃꯈꯣꯏꯒꯤ ꯐꯃꯨꯡꯗ ꯊꯥꯜꯂꯤꯕ ꯊꯥꯡꯃꯩ ꯄꯨꯗꯣꯜ ꯑꯗꯨꯗ ꯑꯗꯨꯝ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯥꯡꯃꯩ ꯄꯨꯗꯣꯜ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯃꯩ ꯑꯗꯨ ꯃꯨꯠꯈꯤ ꯃꯗꯨꯗ ꯏꯃꯥꯁꯨ ꯀꯤꯖꯔꯛꯄꯗꯒꯤ ꯑꯕꯣꯛꯀꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯏꯃꯥ ꯍꯧꯒꯠꯂꯣ ꯍꯧꯔꯛꯑꯦ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯕꯣꯛꯁꯨ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯧꯗꯣꯔꯛꯄꯗꯒꯤ ꯀꯩꯗꯧꯔꯛꯀꯦꯃꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯃꯩ ꯃꯨꯠꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯆꯪꯐꯠꯂꯒ ꯂꯣꯏꯔꯦ ꯀꯩ ꯅꯪ ꯁꯤꯗꯤꯕ ꯃꯇꯨꯡ ꯃꯅꯥꯎ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯣꯟꯊꯣꯛꯅ ꯀꯤꯒꯟꯈ꯭ꯔꯦ ꯐꯔꯦ ꯏꯃꯥ ꯃꯩꯆꯝ ꯑꯃꯠꯇ ꯂꯧꯔꯨꯈꯤꯒꯦ ꯃꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯑꯕꯣꯛꯇ ꯏꯃꯥ ꯑꯩ ꯏꯇꯣꯝꯗ ꯂꯩꯍꯧꯕ ꯀꯤꯖꯩ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯑꯕꯣꯛꯅ ꯃꯥꯡ ꯊꯥꯔꯒ ꯏꯃꯥꯅ ꯇꯨꯡꯗ ꯁꯨꯝ ꯇꯞꯅ ꯏꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯌꯥꯏ ꯀꯥꯗ ꯄꯔꯦꯡ ꯁꯥꯅ ꯊꯥꯜꯂꯤꯕ ꯊꯥꯡꯃꯩ ꯄꯨꯗꯣꯟ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯕꯣꯛꯅ ꯑꯃꯈꯛ ꯃꯩꯆꯝꯒꯤꯗꯃꯛꯇ ꯂꯧꯈꯠꯂꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯩꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯆꯞ ꯃꯥꯟꯅꯅ ꯂꯣꯏꯅ ꯃꯨꯠꯈꯤ ꯃꯗꯨꯗ ꯃꯌꯥꯏ ꯀꯥꯗꯨ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯃꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯑꯕꯣꯛꯁꯨ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯄꯣꯛꯈꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯏꯃꯥ ꯀꯤꯔꯅꯤ ꯍꯥꯏꯗꯅ ꯑꯕꯣꯛꯅ ꯊꯥꯡꯃꯩꯁꯤꯡ ꯑꯗꯨ ꯊꯥꯎ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯕ ꯃꯥꯜꯂꯤ ꯂꯥꯎ ꯏꯕꯦꯝꯃ ꯃꯥꯔꯒ ꯏꯃꯥꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯨꯁꯤ ꯆꯥꯛꯈꯨꯝꯗ ꯃꯩ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯅ ꯏꯃꯥꯒ ꯑꯕꯣꯛꯀ ꯆꯥꯛꯈꯨꯝꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯔꯒ ꯆꯪꯉꯛꯄꯗ ꯆꯥꯛꯈꯨꯝꯒꯤ ꯃꯅꯤꯡꯊꯣꯡ ꯃꯄꯥꯗ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯀꯥ ꯍꯦꯟꯅ ꯃꯨꯕ ꯃꯨꯁꯨꯛ ꯃꯨꯕ ꯃꯤ ꯃꯥꯟꯕ ꯑꯃ ꯐꯝꯃꯒ ꯂꯩꯔꯝꯕꯗꯨ ꯑꯕꯣꯛꯅ ꯍꯥꯟꯅ ꯎꯔꯛꯈꯤ ꯀꯤꯒꯟꯗꯕ ꯑꯕꯣꯛꯁꯨ ꯃꯗꯨ ꯎꯔꯛꯄꯗꯒꯤ ꯀꯅꯥꯅꯣ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯤꯗꯨ ꯊꯣꯏꯕꯤ ꯅꯈꯣꯏ ꯀꯅꯥ ꯂꯩꯒꯦ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛꯇ ꯆꯪꯉꯛꯑꯣ ꯁꯤꯗ ꯀꯔꯤꯅꯣꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯕꯣꯛꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯦꯅꯦꯗꯨ ꯇꯥꯅꯕ ꯎꯔꯥꯎ ꯊꯔꯥꯎꯗꯨꯅ ꯀꯧꯔꯝꯃꯤ ꯇꯧꯕꯇꯕꯨ ꯏꯃꯥꯅꯗꯤ ꯑꯃꯨꯛ ꯑꯕꯣꯛꯅ ꯎꯔꯤꯕꯗꯨ ꯎꯕ ꯐꯪꯉꯝꯗꯦ ꯏꯃꯥꯗꯤ ꯑꯕꯣꯛꯀꯤ ꯇꯨꯡꯗ ꯃꯁꯥꯗꯨ ꯇꯥꯁꯜꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯛꯇꯣ ꯃꯅꯤꯡ ꯁꯨꯝ ꯇꯞꯅ ꯍꯜꯂꯛꯏ ꯍꯥꯏ ꯀꯣꯟꯅꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯍꯧꯒꯠꯅꯔꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯅꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯑꯕꯣꯛꯅ ꯎꯈꯤꯕ ꯃꯨꯁꯨꯛ ꯃꯨꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯃꯝꯕ ꯃꯔꯛꯇ ꯁꯨꯝ ꯇꯞꯅ ꯆꯪꯈꯤꯗꯨꯅ ꯇꯞꯅ ꯃꯥꯡꯈꯤ ꯀꯣꯟꯅ ꯆꯥꯛꯈꯨꯝꯗ ꯃꯌꯥꯝꯗꯨꯅ ꯑꯕꯣꯛꯇ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯑꯕꯣꯛꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯅꯤꯗꯤ ꯑꯉꯥꯡꯁꯤꯅꯗꯤ ꯑꯩꯅ ꯍꯦꯛ ꯂꯥꯛꯄꯗꯗꯤ ꯍꯥꯏꯔꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅꯕꯨ ꯈꯟꯖꯜꯂꯨꯗꯦ ꯅꯈꯣꯏꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯗꯣ ꯐꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯋꯥꯔꯤ ꯇꯧꯔꯁꯤ ꯉꯁꯤꯗꯤ ꯇꯨꯝꯃꯁꯤ ꯏꯆꯥꯅꯨꯄꯤꯁꯦ ꯈꯔ ꯀꯤꯒꯜꯂꯤ ꯑꯗꯨꯅ ꯇꯣꯛꯑꯁꯤ ꯉꯁꯤꯗꯤ ꯋꯥꯔꯤꯁꯤ ꯂꯥꯎ ꯏꯕꯦꯝꯃ ꯇꯨꯝꯃꯨꯔꯁꯤ ꯍꯥꯏꯗꯅ ꯏꯃꯥꯒ ꯑꯩꯒ ꯑꯩꯈꯣꯏꯅ ꯇꯨꯝꯃꯤꯕ ꯀꯥꯗꯨꯗ ꯑꯃꯨꯛ ꯆꯪꯉꯛꯈꯤ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯦꯅꯦ ꯄꯨꯄꯨ ꯃꯈꯣꯏ ꯃꯁꯦꯟꯁꯨ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯅꯍꯧꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗꯁꯨ ꯃꯄꯥꯟꯗ ꯅꯨꯄꯥ ꯑꯃꯅ ꯀꯞꯄꯛꯄꯗꯣ ꯑꯃꯨꯛ ꯀꯞꯄꯛꯈꯤ
Abokso makhwaludu tabada masada pungak ngakhi. Imada su abokna o masigi waire ibe manangna imada hairiba singdo hairammi. Maduda imana mo abokta ima yumda thuna hankrasi. Yumasida mi leitaba yaubasida tamnaba wairini. Sumaina sum leiragade aide ahing tumba sukya yararoi. Ado ima makhwigi sorasa kiyam walige hangammi. Abokna mukwidrabani numit marini mangani mukta ngairabani. Adunani ima su laibasi. Ado pare nungalaga ima makhwiga. Wari tauge ado nangdi tumtharo. Ahing tumdabasi nasasokani. Ay leiri nang karimata kiganu haidana. Abokna imabu themjan birammi. Masigi matung numit thorakpaga nonghe nganbaga. Abokna imungdugi miyoisinga wari sanarammi. Kaino sidi kamaina tongni. Yumasida thawaiduna tamnaduna leire. Natesibu soratpu sonkraga. Karisu tauraroi haibro hangammi. Neneduna mukhangdi nomsa kwe tombana. Yak laikhidabaga ngasipo yumasida. Sumaina sum tauraga leire. Akwai su tana pong khangdre lekagi misu ahing-ahingsi. Khar-khar sangbiru ahing lekpiu haijabani. Ado kanamata yabirakdre. Sura sondri phawdi khangage haidana nenena abokta hairammi. Abokna amuk onthokpanida punsidabu sumaina tawbu amukpok thengnarakdri. Ngarangi numitudi aisi amukpok kirakdribani. Adubu aisi yamna kikhre. Sakhum adudabu musuk muba ama phamaga leirammi. Mana lekphalakpadasu sum wangkhalak. Aidi isase kimankidana wangangba phok thudre. Ado tomagi phizet phigaino na mai thabada yahodaba. Magi oiba yumasda lehauba maset makai. Kai chita nanda hauriki yengabo. Ansingna hainabada adumaina lekhidaba midugi phizet phigai. Chita nanda hauba leiramagadi imungadu. Karasu marang-marangi hai. Yengu maiba makaurugasu hekwa matanau. Maduna trabadi akwese lepong khangaroi hairammi. Matamaduda yumaduda leiba pupudana amu. Lata isanupado marin khara khai. Hauzik phawbo akwese mana olini hairammi. Aduda neneduna amu. Yare baba adumaina sum hairaga leiranu. Leikidraba manabu kari khangdurige. Adumaina sum hai leiraga khumai. Abongna mukhoise pharese amabu oiro. Hau직ti sorat mayani kari tausigedo kumna khoi tanarasi. Sorat loikrabadi pharakpasu yaida hairammi. Asumna numito mayamsi kari taugadabano tapong khangdabadagi. Machi wa tanarammi. Numita salakpagi matam adudana. Pupuduna masanupa amada sumna hairammi. Ibungo mangdamay amata thaluso. Ipa ngasidi ngamaroi hairammi. Maduda dadado na hoy pabay thuge tawrammini hairamaga. Mangdamay thanbadu numidang wairam. Mamli tawbududa thoki. Ngayaki matung abongna sakumda sak thongamaga mapanda ising khara kanba thorakpada. Mangdamay thanba chakhiba dadaduna. May thaluraga yumda halakpada. Dadadugi tungda amuba mami sami inakiba maubawki. Maduda abongna lakpa nangina tungda karino mi inareene. Nangimungda sangukino. Ay may puthorakke nasado okthokse haidana kanna laurammi. Maduda dadado sumang tung kuyang yengammi. Adubo mana di uramde. Kona abongna dadalakpagi masado may okthok pirammi. Aduga abongna sumna hairammi. As kaino hujikidudi isase mihunsude. Kibada thakthangni. Nangi tungda mami sami amuba ma inaraga. Nanga langminarba ina urei. Ado hengkay de tunga lansalakringay nasado may okthok atamu. Onthokpani de isase swai heklawi. Kari matong no haida na abokse numito yamna kirammi. Numitugi ahing aduda abokse mamang tamay ngaknarakhi. Aduga magi mamang aduda kanagumba mana abokta. Tanarapagi maungda chelo haida na. Taibang phong na abokse mamang dalawrammi. Maduda imaso kina abokpo haudorakpada. Abokse mikap thokpa ngamamde. Kona nene changaktu na abokse makhong makhut noibiraga haudok pirammi. Madudagi abokse gyan tamna tarammi. Abong na gyan hek tarpaga sumna suhairei. Onthokpa mangnida amuba thawaya manamang aduda. Posak ama piyo haidana aise koitan hek tanarei. Asumna uksina chinyamna wana sorati matamsu yoksalakhi. Asida khwaidagi tamnaribade hayeng sorani haibagi. Ngasigumba ahing asidani. Ahing duda de hayeng sorat ki lekagi mi kharasu sangbira ami. Numitugi ahing aduda yum manungda thanba thangmai pudon singasi. Yum manungda paira ka salammi. Maduda pupuduna sumsit paira ka tanarammi. Laikidaba kakaduna leiramba kadudagi su. Sabtra amada manungda leiba posay singadu. Langkay kukairakpa haurakhi. Maduda mayamsa kidana hindu yum manungda leiramde. Opanda thoga loina leinarammi. Numitugi nongheng anbaga soratu ning thidana pangthoami. Sorat hek loibaga aboka imaga su yumda amuk halaami. Aduga abongna pupuga imaga da sumna hairammi.
Matam khara leiraga ai amuktaga satpirukige hairame. Pupuna mo hoida hojikti karisu tawramaroi. Adum khara di tongnabani sora sondringai manungsi hairame. Abongna mukhara da natre makhoigi dudi phajana tamnare. Aise kya kigandabane adubu aise moigi duda matam khara leirubaduda. Isase pungkida kiraga halae hairame. Imana mo aidi matung manaw yu maduda satpangamaroi. Imanang susatlu hairakano hairame. Maduda pupuga abo kasunu ame. Masigi matung matam khara leiraga abongna mukyum maduda salubada. Nene aduna abokta sumna hairaki. Idom sa mahusagi mahuksa hojik su leptri. Ngasisi mangtagi taubani. Aduda magi pendaba kari leibano do khangani hai maibina hairaki. Wapam aduda abok su pungak he ngame. Asumna maibi mana mangtabada leikidaba thawai aduna sumna hairei. Aigi kada aina yamna pama khudai ama lehauri. Madu pibirau. Aduga ai khankragi hairakpadagi. Khudai adu kuthi thibada phangamde. Ona pupuna wakhang sum tawrakpada. Pupugi kada khudai adu leirame. Madudagi khudai adu lai khuramaga mangmayada. Mai thadok khibadagi tamnaramba kayadu phaki. Masini mayam ngasigi riyan horror story. Mathagi warida mayam punamuk thengnarasi. Ngasigidi mayamdagi kainanaba vidya laujari.